Hello ma'am, ngasisu arat present yamna nungaraba film ama puduna lagle hariba film asing mamingna Spiderman Brand New Day masi hantak 2026 ki July ki date 31 da release tawkiba yamna nauriba action amadi adventure based tawba movie amani film asigi panbiaba rating kara pallabadi IMDb rating da 10 gi manungda 8.1 district hariba rating asidasu 10 gi manungda 7.3 tuga Rotten Tomatoes dana 90% gi fresh rating phangi film asisu thok tangai ribna maram oraga aina yamna sangna explain tawruba tarabadi lamgi production house tagi soidanamaki copyright strike lakpa yai maramaduna aina film asi explain tawba matamda film asigi maru oiba detail adu khak aina tawjare masigi damak mayamna ngakpigani namasigi maru oiba character khargi maming pallabada film asigi main character so oriba Peter Parker gi saktam langliba asina Tom Holland MJ gi saktam langlibi asina Zendaya Peter gi marup Ned gi saktam langliba asina Jacob Batalon Jean Grey koba nupim gi saktam langlibi asina Sadie Singh Frank mayamna Punisher haina khangnariba adugi saktam langliba asina John Bernthal aduga film asigi villain oina Scorpio gi saktam langkiba asina Michael Mandoni aduga aigi nuksiraba subscriber singda kariguma pata haijari madudi mayamna wari asi tabaloiraba matungda wari asi phajai phajade haiba du comment section da soidanama ki haibiramu ungi comment macha amana aikoina mathangi film semna bhonaba matamda aikogi hakchang asida thongna ki ama hapsaribani judi mayam matam mangan davida film asigi asengba wari rom doina mai onselasi film sigi hobo sinda film sigi main character so oriba Peter Parker hariba nupa asibu aikhoidu holai matam asida Peter Parker mak masamaki voice ta makna asumna hairai ai Peter Parker ni adubu mayam nati ai se karino kanano haiba judi khangbanate tamasimaktada maki manakta leiriba maki mobile phone asida kariguma notification ama laami maramastigi Peter Parker na maki mobile phone adu lokatuna maki mobile phone adugi lok adu hanglaba matungda Instagram amadi atopa social media gi platform kya adubu hangtoktuna short video kya ma scroll tawduna chingkhatuna yengami tamasida maki marup Ned amadi maki girlfriend MJ makhoi ni anoba reels video kya amasu mahang orame video aduda Ned amati MJ makhoi ni edu college ki matam loibagi harauduna lerami aduga makhoi ni edu makhoi makha taba anobo larik tamlagani haiduna makhoi yamna so haraujarami Ned amati MJ gi mo mato si uba matamda Peter adudi momo nokjarami tumna Peter na ma ki maithong duda momo nokjaba tarabasu ma ki wakhan asida nungai taba kya amadi phawduna leiribani maramdi ma ki marup sing asing wakhandagi Peter Parker bu niksingba yabagi kudam changdam sing adu loina muthatkrabani rigino haibagi maramdi Peter Parker na ma ki maram gi damakta ma ki marup sing asida mukhana awaba kya ama tahanba du pamdabagi damaktani maramasina haujikti Peter Parker na magna yamna nungsijaba tarbasu MJ amadi Ned akhoni wakhan asi karisu khalluba taromdre dubu haujikti maakse mayamna su hena sak khangnaraba Spiderman hariba misak adu oiduna leiribani matamasida ihana ana MJ na monda pirakhiba letter adu mahaki mafamda leirami asi uba matamda Peter adu mabungni yamna nuksirami maudigi magna letter adu lokthokduna letter adu paba hurami riba sinasi sense tawduna haujik atopana kana maromda Peter Parker haibati Spiderman hariba misak asi hogi city sida amangi matamdagi hojiki matam asidana henna yamna popular orami khogi city sida leiba mioi punamagna Spiderman asibu hero mani haina loina launarami situs natana makhogi city sida leiba yamna sauraba police commissioner aduna phau mangwanda yamna thajaba thamami makhoi ani judi Batman amadi commissioner Gordon ne matam asida Peter na makhogi city sida thoktuna city sida leiba yamna sathi criminal ke amabu mangna farami mangna fariba yamna sathi criminal sing adudi Tombstone Tarantula amadi Scorpio ni hariba miyoi sing asina makhogi city achigi mafam ke amata amangata ke ama tholibani matamasida Peter gi masatu khara nungaramde aibadi makok chikpagumba khara toromi si masa mathata narakpanate mahangna wakhan ka hena khanjanba amadi yamna thabak wabagi damakta suni asigi matungda Peter na mahaki thabak sing adu mapung phana hena tawnabagi damakta mahangna ujik renda leiriba building asigi mathak thangba top floor adu doina aki ren gi room adu lauduna ma hongto omi mafam asida Peter Parker na mahaki Spiderman gi gadget sing adu test kya ama toromi matamasida ikhang khongdana Peter Parker na reiriba room asigi device sing asida khogi city sida khudong thiba kya ama thoi haibagi mangonda signal alert kya ama khonga ami maramastigi Peter Parker do mahaki Spiderman gi dress adu yamna thuna setuna city gi maike eduda phatraba criminal sing adu phana bagi damakta police sing loina na chatkirami tamasida makhogi city gi lambi asida yamna sarwa teng ama thojala ami hariba teng asina mahaki mangda leramba osai kya ama bu thomduna adam chatkirami teng asibu lephanabagi damakta Spiderman na teng asigi maike romda pai duna la ami
asumna teng asina aki mamangda leramba pochai kya mamu thomge torokpa matam aduda Spiderman na yamna kan honaduna madu sing adubu amata thomalamde ariba matam asimaktada teng asigi matungda truck ama thoduna nupa amasu teng asibu thingnabagadamakta lami lakliba nupa asi atei kanam toiramde Frank Caston oiduna lerami aikoina ma ngasibu da Punisher haina sukhangai matam asida Frank na maki yamna sakti leraba nongmai ama puthoroktuna nongmai asina maki mamangda thoriba teng asida kaplapa matungda teng asibu thugaiba du mahangna pamami adumainamak matang asida Peter Parker haibidi Spiderman asina Punisher thoriba truck asigi mamangda chungsilaktuna mahangna asumna hairami nahangna adumna tawba tarabadi teng asi tongiba mi asi soidinamakki siragani maram asina nahangna adumna tawganu sumna hairakpa asida Frank na maki sakti leraba nongmai du puthoroktuna Spiderman ni maikeda onsalami matam asida Peter Parker na maki web shooter aduna nongmai asigi matona asida kapsalami adumainamak Frank na maki sakti leraba nongmai du kapthorakpadagi Peter Parker adu lamna paithoroktuna tarami ondigi Peter Parker na teng asigi mathaktagi maki web shooter adu amuhana kaptuna Frank na thoroiba truck asigi maikeida magni yamna kana paisala ami aduga maki makhong aduna Frank asibu kawkhai khirami maramastigi Frank hariba nupa asi lambi asigi mayaida taduna lehorami asumna taduna leiringe matam asida Peter Parker na Frank gi machina duda web shooter du kapsanduna mapu wa ngam malamde aduga Peter Parker na Frank asibu yumda hankaro hairamnaga maki mamangda thokiba teng adu amuk tana du chatkirami asumna Spiderman na teng asi yamna kana tanaraklaba matungda hojikti teng asi mangle lephanba du ngamami matam asida teng asi thong adu Peter Parker ni yamna kana honaduna thong asi thugaiduna lokthorami adubu yamna ngaglibadi teng asi thong asi thugairaba matungda teng asi bu thomliba misak asi atei kanam to iramde ahan nupi ma oiduna lerami anbadidi tholaiba nupi asi icham cham nupi ma malami adubu ngahak leiba matungdadi maki mong moto asi kainoma torami sengmamakidi maki akchang asi manungda yamna sakti leraba thawai amana possess tawduna leibigi mongumna ami odiki ahanupi asina maki mamangda leptuna leriba soldier amada yenguba matamdadi maki hakchang manungda yauriba thawai adu soldier sigi hakchang manungda muk changkiduna mahakpo muk possess tawkhirami sumna hek tawbaga nupi adu gyan amuk tara ami matam asida mahakna aina leramliba se karaidano haiduna haira ami si uba matamda Peter Parker adudi yamna ngakjarami hariba tanja asimaktada ngasai soldier duda changkiba thawai adu topa mafam asida thabak tawdunu leiba worker amada muk changkhirami odiki worker aduna mapanda chenthokraba matungda Scorpio bu phaduna pugi haidun tawriba soldier asida mu mahangni yenguba matamda soldier dugi masada mu ngasagi thawai du changkhirami iba soldier asida Scorpio hariba phatraba criminal nasibu jail ta pubagi responsibility du mana loina loboirami objekti maki masada su thawai aduna possess tawkiba asina maram orga mahaki wakan adusu loina hongkirami ramastigi Scorpio hariba misak adu jail da pubagi mohta mahangna atopa mafam amada oina pukho haiduna order tawrami matam asida Peter Parker na yumasigi mathak thangba jaga aduda chengkharakpa matamdadi Scorpio tongduna leramba helicopter adu mafam astigi paiduna chatkirami tangasida ngasagi wayamana possess tawduna leriba soldier duna Spiderman haiduna kawrami aduga mahangna asumna swaira ami nangna ngamlabdi aibu kallu si harmlaga nupa atu wanglaba yumasigi makhada chongthegidogi tawrami mazuki Spiderman na maki web shooter du kaptuna nupa asibu chingkalaba matungda nupa asi mafam asida phaduna thamami duga Peter Parker na soldier asida nahak kanano haiduna ngami nupa asinasu Peter Parker da nahak aibu ubara haiduna haira ami tangasida Peter Parker na nupa asida aina haribasi kumu nahak kanano haira u haiduna hangduna leirami maudagi soldier nupa aduna Spiderman da munne yengduna nang hana hairaga mahaki akchang manungda yauriba thawai atubu Spiderman gi masa asida muk changkhirami asumna hek tawbaga Peter Parker adu mahaki haukrba wari kyamabu ngahaktangda ningsing ami odigi Peter Parker na yamna kana honadna mahaki masada yauriba thawai atubu amuk thon kirami maramastagi soldier asigi manungda amuk changan kirami sida soldier aduna asumna hairami nahakti amuk thawai adu engonda inthora boire wow masidi yamna interesting ni masida Spiderman na yamna pakhana soldier aduda asumna hairami angna aigi wakhana sibu control tongna honaribara masida soldier aduna Spiderman da asumna hairami nahaksu khangangani ayamba matamda nahakna aigi tungda dam tana duna leiriba ase moinamak yamna maru oiba question ama nahak nasana nasada hangadobuna haiba si nahak kauthoba male angna ihana na tanarkiba teng adugi manungda kari yahu haibadu nahak munna khallu asumna hek haibaga hojik teng asigi manungda bom ama fit tawduna leiramba atu aikhoida holai adumoinamak hojikti bom adu pokhaigadaba second ani ahum khak ngaiduna leirami maram asigi bom adu mafam sida pokhairami bom asi pokhaibana maram orga mafam sida amangata kayama thoalami asumna hek bom asi pokhaiba loiraba matungda ngasaidigi gyan mangduna leirorba soldier adusu amuk gyan tara ami aduga Spiderman mafam sida tawliba se karino haiduna ngami tumna tawriba mong matung mayam asi uba matamda Peter Parker judi yamna ngami aduga maksu karino haiba khangde
haiduna hairami masing matungda Peter Parker du makada ngasai amang ta thokiba mafam aduda laktuna yengchelami matam asida awai aduna possess tawkiba lanmi sing aduna su Spiderman da ai nawanda karimta so open ton kideko madu aina tawkiba nate ai karimta khangde ai dinakpu yamna nungsibani ko haiduna so hairami masida Spiderman nasu hoi ai kari sukhande haiduna hairami maudagi mafam asida soktuna lerimliba mioi sing adu ambulance ta hakatuna hospital da pukhirami tamasida Commissioner Gordon aduna Spiderman da asumna hairami Scorpio hariba yamatam thiraba criminal adu Chopper aduna Bellevue hariba mafam aduda puduna chakre asida Spiderman aduna Commissioner aduna asumna hangami yeng thorokiba misak aduna kamaina tawraba mahakto criminal ama oirambra masida Commissioner aduna amu asumna hairami akto mafam mamada thabak suduna leiba worker amani mahakki mathakta karigumba criminal record amata leramde mahakto icham chamamini sing matungda Peter Parker aduna Commissioner nupi ituda ai atopa miyo hemaga wari sana dubulai hairamdaga mafam asi thadokuna chatkirami sing matungda Peter na kyaragana thizilaba matungda yamna security wangna leiba building amagi manungda changa ami mafam asida lemliba misak asi Black Widow gi most sinduna thabak tahuba misak aduni haibadi maakse atai kanamta natte Black Widow gi hek pokminaba manaw nupi Yelena hariba nupi du oiduna lerami famsta lagiba asisu mind control toriba misak adu Yelena hariba nupi esina madugi maramda khara khangamgani haibagi damakta laglibani matam asida Yelena hariba nupi dudi room amada haibadi swimming pool amagi manungda irujaduna lerami asida Yelena na Peter Parker da asumna hairami nahangna ibu unaba pamlabadi nahaki dress adu lokthoga swimming pool asig manungda nahaksu kumakadabani Spiderman haibadi Peter Parker su upai leitabana maram orga mahak room amada changduna mahaki dress adu lokthoba matungda aksu swimming pool asig manungda kumthara ami mahakna kumtharakpa matamda mahaki marks adudi uptuna kumthara ami asida Peter Parker na Yelena hariba nupi esida makhoi city esida mind control toriba misak adu kanano haiduna mahakna khangbra haina su hangami sitaba matamda Yelena na mahakti madugi case adugi maramda karimta khangde haira ami adubu mangonda karigumba clue khara dilei haina swaira ami madudagi Yelena na Peter da asumna haira ami ngasi digina tha kharagi mamangda UDC gi yamna section na thamiba saber punuma adu urana ba toromi duga makhoi sing aduna ayamba matamda karigumba mabu thiri hariba posak adudi BMX ni matang asida mayamda gyan tanaba karigumba amta hajaramge madudi 2012 ke matamda adventure gi New York ta tokiba lana du loikraba matungda lana du maram oraga kaito kayama thokiba adu semjanaba gidamakta DODC haibadi Department of Damage Control haiba organization ama linkatuna semki makhoigi pandamdi mafam asida adugumba yama sathiraba lan kyama thorokpa adu makhoina thingba asini masigi matungda Spiderman na Yelena da BMX haibadi karino haiduna nga ame masida Yelena na Spiderman da asumna haira ame ina madubu matokramna khangadoribano nahna khangge haiba tarabadi madugi maramda thijalu asigumba wari singasi taraba matungda Peter Parker haibadi Spiderman adu DODC hariba organization adugi mafamda satke haiduna khalami Spiderman na DODC hariba mafam adu yeroba matungda Bill Mesagar ko nupa amaga unarami matam asida Peter Parker na haibadi Spiderman na Bill hariba nupa asida miyoibagi mind control toriba misak adugi maramda karigumba khara hangami asida Bill na Peter Parker da asumna haira ami misak aduna control toriba se miyoi amagi wakhandu khatanate maki hakchang pumbasu loina control toribani maram asina misak adu phanaba honaba matamda aikhoigi DODC gi organization asina su Spiderman nahakpu darka taribani aseng mamakidi jin kawba misak amagi sakti kharana Peter Parker gi masas ki manungda sonduna su leiribani asing matungda Peter Parker su Bill hariba nupa asina hariba sida loina yarami aibadi Bill na misak adu phanaba honaba matamda magonda mateng pango hariba du mahak yare haibani aseng mamakidi Peter na Bill hariba misak asibu thajabagi damaktani sida Spiderman na Bill hariba nupa asida asumna hairami nahna karigumba BMX hariba adugi maramda khangba tarabadi aingonda khara hairao masida Bill hariba nupa atuna asumna hairami aidi madugi maramda karigumba idea amta leite BMX hariba se karino haiba so ai khangde sinasi sense tawduna mathangi numit amada Peter Parker adu cafe amada laktuna phamaga coffee ma thaktuna leirami atamasida mahaki yamna luna tinarakpa mahaki marup net adusu cafe asig manungda leiramba adu mahangna urami masida net na cafe adugi owner atuda asumna hairami aikhoi ki yumda housewarming party ama leiri maram asina nahakna aikhoi ki party aduda thaknabagi damakta aikhoi ki yum aduda drink khara porokadabani Peter su mahaki marup net asi matam koina urudraba matungda amuk uzaba asida mahak yamna harau jarami aduga mahaki marup net asina owner aduga wari sanaba dusu mahakna monna tarami matam asida mahakna khangami makhoigi yum asida party tawgaduriba asi atai kanamtagi natte mahakna nuksijariba MJ adugi damaktane haiba asi khangami maram asidagi Peter Parker na mahaki marup net asigi matungda yamna lona inarami aduga MJ asigi yum asigi manungda party adu yawnabagi damakta lona changami masigi matungda Peter Parker
Parkerna room amagi manungda changami angna changai room asisu mahakki marup net ki oiduna leirami room asigi wall sing asida Spiderman gi maramda kayama thetuna leiramba adusu mahakna thengnarami chumna Peter Parkerna room adugi phalang sing aduda yengduna leiringai matam asida mahakki marup net adu changami uga net aduna Peter Parker du hek uba matamda mahakna karimta khangdabagi mawngda akti aigi wall asida theliba picture mayam asi yengamira haiduna hangami ngi matamda Spiderman na ayamadi ayaki marup sing asi kayara kana kanbirakrabani adubu ai mahakka mai onsen aduna amuktadi wari saningbani igi ming net kawi na kidi kari ming kauge haiduna Peter Parker asida hangami asida Peter Parker na mahakki maming adu haigi haiduna tawringai matam asida room asida MJ adu khangokdana changami Peter di asumna khangokdana MJ asi mahakki mamang asida lepakpa asi uba matamda mahak yamna ngakcharami duga mahakki masada harawa kaya amasu pokcharami matang asida MJ na Peter na pairiba lei adu phajai haiduna hairami masida Peter na asumna hairami aichu nakogi party asigi mapu aduda gi basi pigi haiduna porakpani chitaba matamda MJ na o yamna phajai haiduna lei adu mahakna loksalami maudugi MJ na lei adu puduna room asigi thoki haiduna torokpa matam aduda Peter Parker da naki namingde kari kawi haiduna hangami sida Peter Parker na mahakki maming adu Maynard kawi haiduna haijankhirami tang asida gyan tanaba karigumta haijaramge madudi MJ amadi net makhoni gi wakhalondagi Spiderman No Way Home hariba film adugi loirakpa matamda Peter Parker hariba misak asi kanano haiba asi makhogi mako adugi loina muthatkarbani ramasigi damak MJ amadi net makhoni na Peter Parker hariba misak asi kanano haiba asi khangdribani ngahak leirba matungda makhogi party asida MJ gi anoba boyfriend adusu party asi yaunabagi damakta lami tamasida Peter Parker gi mamang maktada MJ na mahakki anoba boyfriend aduga kiss phabo torami masi uba matamda Peter Parker gi thamoi adudi masia tana kairami maramastagi Peter adu thamoi kaina umasigi thoroktuna nongmara asida mahakki web shooter du kaptuna mahakki mayu maike duda thamoi sokna halami sigi matungda Peter Parker na mahakki room adu yoroba phawada mahak wakhan nungai tabana henman khibana maram orga mahakki masa adu kainoma tawrami matang asida mahakki hanagi makok ngauba makok sikpa adu amukso horami tinasi sense tawduna mathangi numikki ayukta haibadi mahakna makeup thorokpa matamdadi mahak adu phamungda tumdabida masigi building mathakta mahakki mirangi web mayam adugi marakta yalaga tumduna leirami angna web sing adu segaiduna mahak thoke adun tawba matamdadi mahak makhada tarami matam asida mahakki makhut adudigi ikhang khongdana organic web paithorami mahak mafam sida yanduna leirami masi uba matamda mahakki masa adudi yamna ngakcharami maramasigi Peter Parker na yamna thuna mahakki room aduda laktuna mahakki AI sing aduda hojik mongonda thokliba ase karino haiduna hangami sida mahakki AI sing aduna asamna hairami amba matamda nahak nasana thanta lonely oina leiba wakhan yamna khanjanba aduga nasade stress leirakba maramasina hojik nahakki nasa aduda depression kya ama leiba aduna maram orga nahakki DNA adu hanaga manadre mutate tore hangna Norman Peter Parker moina leiringai matamdadi nahakki nasa aduga DNA adu tangkhai amana miyobigi oibani aduga tangkhai amana spider gi oibani hojikti nahna wakhan yamna khanba aduna maram orga nahakki DNA asi karigumba hongtong jin khara tore masina nasada yauriba spider gi DNA gi chang adu yamna henkalae masina hojik nahakki nasagi hakchang gi sakti adusu yamna kankhalae masidu sinatana nahakki organic web gi saruk adusu mathanda activate tore masigi matungda Peter na mahakki organic web adu sijinanabagidamakta tawami tamasida mahakna mamangdagi amukta sijinarktaba maram orga mahakna organic web adu phajana sijinabadu ngamamde matang asida mahakki mobile phone aduda karigumba signal ama laami digi mahakna mahakki mobile phone adu loktoktuni yengba matamdadi Scorpio hariba criminal adugi lepham adu oiduna lerami mawdigi Peter Parker na mahakki organic web adu sijinaduna Scorpio hariba yamna tamthirba criminal aduna leriba location adu yongnabagidamagta laami angna asumna organic web adu sijinaduna Scorpio hariba misak adugi lepham adu yongnaba lakpa matamda magonda khudongthiba kaya ama thomi aibidi mahakna organic web adu phajana sijinaba haitabagini sigi matungda Peter Parker na Scorpio gi manakti yorpa matamda Scorpio amadi Peter Parker makhoni mafam sida fight toromi matam asida phawba Peter Parker na Scorpio hariba misak aduga phajana fight tobo phawang amamde asumna Scorpio na yamna thina lakcharakpa matam asida hojik Peter Parker gi masa aduda yauriba DNA adu hojikti Spider gi DNA aduna loina mapung phana oikhirami ramastiki hojik Spiderman gi mamit adusu Norman oiramde haibadi loina muksuk usan kirami ramastiki Peter Parker gi masa adu kanba ka hena hekalami aduga mahak sini nani khangdaba makai mafamsta leiriba Scorpio hariba criminal nasibu yamna tamthina mahakna phudat pahurami angna sumna tawba sina maram orga mafamsida amangata kaya mas thomi masi mayam masi Peter Parker mahak masamak adudi karimta gyan tajaramde asumna Scorpio hariba misak asibu maithiba piba loraba matungda hojik Peter Parker adu mahak Norman amak tarami matam asida mafam asida akai to kaya ama thoktuna leramba si uba matamda Peter adu yamna ngakcharami aduga
थोइबा थोदोक मयाम असी स्कॉर्पियो ना मथंदा तौबो इरमोय हाइबा से खंगामी दुगा माकी मसा असी करिगुमा शक्ति अमना कंट्रोल तौरे हाइबा से सुमांग खंगामी मसिगुम्बा माकी मसा असिदा म्यूटेशन क्यामा थोरकपा असी थिंगनबगिदमक्ता पीटर पार्करना लंबी क्यामा थिजरमी मतम असिदा मांगना ब्रूस बैनर दुबु निक्सिंगामी मांगना इंपियर स्टेट यूनिवर्सिटी की हेड ओइने लई हाइबा से सुखंगामी मसिदुसनतना ब्रूस बैनर दु फिजिक्स की प्रोफेसर मसु ओइ हाइबा से मांगना खंगामी मरमस्तिगी हौसिक पीटर पार्कर दु ब्रूस बैनर हाइबा नुपा अदुगी मनाक्ता लामी दुगा पीटर पार्करना माकी असेंगमा ममिंग अदु लोसनदुना ब्रूस बैनरदा माकी ममिंग असि नेली कौई हाइदुना हाइजलमी मतंग असिदसु ज्ञान तानबा करिगुमबता हाइजरमगे मदुदी स्पाइडरमैन नो वे होम हाइबा फिल्म अदुना लोरकपा मतमदा डॉक्टर स्ट्रेंज की शक्ति अदुगी मतेंगना स्पाइडरमैन हाइबदी पीटर पार्कर असि अनानो हाइबा असि मखोगी मफमसदा लेइबा मियोइसिंग असिना लोइना काहनख्रबनी मरम असिगिदमक ब्रूस बैनर असिनासु पीटर पार्कर हाइबा मिसक असि कनानो हाइबा असि खंगद्रबनी मतम असिदा पीटरना ब्रूस बैनर की मखुता सिरिबा इनहेबिटर डिवाइस अदु करिनो हाइदुना ngami sida ब्रूस बैनरना पीटर पार्करदा असुमना हाइरामी ओ आइगी खुत्ता सिरिबा इनहेबिटर असिरो मसि आइगी सा असिबु सेव तौनबगिदमक्तनी गुम्बा आइगी सा असिदा यारुबा डीएनए असि म्यूटेट तौरकपा ताराबदी आइगी सा असि यामना चौबा असंग मचुगी हक अदु ओलकदोरिबनी अदु ओलकपा ताराबदी नखोय लोइना आइगी नाक्तिगी चेनखिबा यारे अदुगुम्बा मयाम अदु थिंगनबगिदमक्ता आइगी खुद असिदा इनहेबिटर असि हाबलिबनी तमसिदा पीटर पार्करना ब्रूस बैनरदा असुमना संगामी करिगुम्बा असिगुम्बा इनहेबिटर असि सेमगा मियो अदुदा हापा मतमदा मखल अमा हेक्तगी शक्ति अमा म्यूटेशन तौरकपदगी थिंगबा ngamgadra asida ब्रूस बैनरना असुमना हाइरामी होय मदु थिंगबा ngamba yai adubu masi yamna khudong thiningai di oi masigumba wari mayam asi tarba matungda ternasu mahak masagi oiba tonganba inhibitor chip kya ma semage haina kalami rigumba mahangna hariba chip adu semba tarabadi maki masada control tawba ngamdriba mutating thoiba sing adu ingba ngamagani haina so mahna khanjarami sing matungda Peter Parkerna maki inhibitor chip adu semnabagi damakta yamna kana honarami moinamak mahangna chip adu semakpa matamda mangonda karigumba problem amadi thoami problem adudi na semiba inhibitor chip adu masa mathanta yamna kana sagalakpa aduga mathanda pokhairakpa asini masina maram orga maki DNA adu amukhana mutating tawpa asini ibasina si sense tawduna somda atopana kalamarumdana makhogi cities de leriba miyo singa si wakhan asi kanagumba mana loina mind control tawrame si mataw kromna oithoklibno haiba sisu aikoina hojik phawa khangde tang asida aikoida Jean Grey kauba nupi ma bulami iba matam asida Jean Grey hariba nupi asina DODC gi mafam ajuda leiba BMX hariba mafam adu mangna thina ba yamna kan honarami matam asida Jean Grey hariba nupi asigi maki haukhrawa wari kharabu hankatuna aikoida uhalai tamasida Jean Grey hariba nupi asigi sara kauba masi ama leirami नोंमदी Jean Grey अमदी सारा मखोयनी पाक अमदा फमजुना लेरमी मसिदा साराना माकी मनानुपी Jean Grey असिदा माकी शक्ति सिंग अदु मतोक्रम सिनै हाइबदु उलमी रमस्तिगी साराना पाक असिदा लेरिबा मियोय सिंग असिगी माइन अमदी बॉडी सिंग अदु कंट्रोल तौदुना माकी मनानुपी Jean Grey असिदा उलमी हारिबा मतम असिमक्तदा DODC हारिबा ऑर्गेनाइजेशन अदुगी ऑफिसर कयामा मफम असिदा खुदक्ता लाक्सलमी अदुगा सारा हारिबा नुपी असिबु मफम असिदगी मखोगी लानमी कयामना फाकिरमी तमसिदा Jean Grey ना माकी मसे सारा असिबु कन्नबा यामना कन्न होनजरमी मोइनमक साराना माकी मनाउनुपी Jean Grey असिबु सोनबा पामदबदिगी मागना माकी मनाउनुपी Jean Grey असिगी वखलोन असि कंट्रोल तौदुना माग मफम असिदा थममी दिगुम्बा Jean Grey नसु माकी शक्ति दु मफम असिदा सिनरपा तारबदि DODC हारिबा ऑर्गेनाइजेशन गी मियोसिंग असिना मनाउनुपी Jean Grey असिबुसु याउना फाकिनि हाइबा असि मागना खंगमी तमसिदा साराना मफम असिगी चट्रिंगाइगी मतमदा माकी DODC माकी मनाउनुपी Jean Grey असिदा BMX हारिबा वायेसि हाइरमी मसिगदमक Jean Grey हारिबा नुपी असिना DODC हारिबा मफम अदु थीबा लाक्लिबनी मांगना तौरिबा असे माकी मसे अदुबु थीबा लाक्लिबनी मसिदा DODC की हेड ओरिबा बिल सारिबा नुपा अदुना स्पाइडरमैन असिबु माकी मखादा इन्फ्लुएंसर ओइना थमगा Jean Grey ना तौरिबा थबक मयाम अदु थिंगनबगिदमक्ता पीटर पार्कर असिदा तौहलिबनी मरमसिगिदमक Jean Grey हारिबा नुपी असिगी इहानानबा टारगेट असि पीटर पार्कर हारिबा नुपा असि ओइरमी सिगिदमक Jean Grey हारिबा नुपी असिना पीटर पार्कर ना लेरिबा अपार्टमेंट अदुदा लोना लामी अदुगा माकी अपार्टमेंट अदुदा करी करी लेगे हाइदुना मांगना थिजनबा होरामी मतम असिदा ngasidigina chahi mari gi mamangda MJ na mangonda piramba letter adu Jean Grey hariba nupi asina thengnarami udigi Jean Grey na letter adu noina pathokpa loriba matungda Peter Parker gi wari sing adu mana khanga ami tamasida Jean Grey na maki mind controlling gi sakti adu sinaduna Peter Parker da asumna message sama pikirami igumba nahangna aigi lambida ayetpa pirakpa tarabadi nangna nuksijariba MJ adu awafamda tagani si hek khangbaga Peter Parker adu thinthaba tawdana mangna nuksijariba MJ hariba nupi adu gi manakta lami aduga MJ asibu amna sep ogadaba mafam amada mangna puduna lami koinina asum laaba matungda makoini building amagi mathakta leirami matam asida
Jean Grey hariba nupi asina MJ hariba nupi adugi mind adu control tawrami jigi mind asi control tawi haiba asi Peter Parker na di khangamde tamasida Jean Grey na mind control torba MJ asi ausik MJ na Peter Parker asibu hanagi mahakna nuksijaba Peter Parker ne haiba du ningsingakpagi moong matogi acting kaya ama tawsala ami juga MJ na Peter Parker gi manakta changduna makhoi ani yamna nuksiraba case ama tawrami si uba matamda Peter Parker adudi asengba maki MJ na mahak asibu ningsingbire haiduna khalami asida ikhang khongduna MJ na Peter Parker da asumna hairami nangna khaliba do loina onare aise MJ nate ayakse Jean Grey ni masiguma mong mato si uba matamda Peter Parker du emotional oramadigi maki asawba du phadaba ngama amde amasdigi Peter Parker gi masadu amuk hanna Spider gi DNA singaduna mutate tawsalakirami maramastigi maki mamit adu loina mosan kirami digi Peter Parker na sawai makibana maram orga MJ gi ngaksamadu paidina esibu wanglaba building asigi mathakta thangkalami aduga MJ esibu wanglaba building asigi mathakta gi thadakirami Peter Parker na tawriba ase mangna thadariba ase Jean Grey hariba nupi aduni haina khanbadagi thadaribani tangasida Peter Parker su ikhang khongdana maki wakhana dula ami odigi mahakna building asi makhada langthegiba asi maki MJ ne haiba si khangpadagi mahakna yamna thuna MJ asibu kannabagi damakta songthara ami jasi maktada MJ su gyan tara ami odigi Peter na maki web shooter do kapthoba matungda Jean adu mahakna konsalami aduga makhoini tarakpa matamda Peter na makha thangduna tarakpana maram oraga jegi masa adudi mahakna kanjarami asimaktada Jean Grey na mind control tawruba misak ama Peter gi manakta thajala ami aduga mahakna asumna warning tawduna haida ami diguma nahangna makha tana aigi lambi asida yelakpa tarabadi masidigi henba kudongtiba kayama naki nafamda tholakani khango si haramna matungda misak adu mafam sidagi chatkirami masigi matungda Peter na MJ asibu save oina thamnabagi damakta mafam amada puduna laami mahakna poraiba mafam asi Frank hariba nupa adugi manaktani Frank hariba se Punisher hariba misak aduni hojik Peter Parker na MJ asibu Frank gi sip asigi manakta poraba matungda Peter Parker na Frank hariba nupa asida maki mateng amuta pangbiyu haiduna hairami hojik MJ asi awafam tare maram asida Jean Grey hariba misak aduna khangdanabagi damakta MJ asi naki mafam asida lotuna thambiyu tamasida Peter na asumna so haira ami aina hojik tawgaduriba thabak haibabu Jean Grey hariba nupi duna tawriba thabak singadu aina thingba asini hojik ekoina aina sariba universal innovator asi Jean Grey gi masa atuda hapchanba si darka tai ayangna adumna tawba tarabati Jean Grey hariba nupi dugi power gi level adu loina handarakpana maram orga maki shakti singadu mangna sizinaba ngamoidribani dubu aigi chip asida problem amadi leiri judi karigumba matamda chip asi sagalakpa yawi maram asina chip adu masa mathanda kai khiduribani madu oiba tarabati aigi chip asigi kari sukana pham leiroidribani maram asigdamak hojik Peter Parker asina chip adu sagalaktanabagi damakta yamna kana fix tawnaba honarame asigi matungda Peter Parker aduna Jean Grey hariba nupi dugi leifam adu mangna khangame hojik Jean Grey hariba nupi adu DODC hariba organization adugi building amada lei haiba si mahakna khangami masida satara mafam aduda PMX hariba adugi maramda karigumba clue khara su phanggadra haina mahakna su khangami tumainamak matam asida yamna ngaklibadi Jean Grey hariba nupi asina Bruce Wayne hariba nupa asibu mind control tawduna lerami iba tanja asimaktada Spiderman adusu Jean Grey asigi manakta yaurami hojikti Peter Parker haibadi Spiderman hariba misak asina Jean Grey hariba nupi asibu ihana face to face unarami tamasida Jean Grey na Spiderman asida asumna hairami hojik nangna ai dilari mahakpu thingba ngambara yengo sumna hek hairakpaga Spiderman asina mahakna poraiba inhibitor chip adu Jean Grey asigi masa asida activate tawge haiduna tawrami tamasida Spiderman na Jean Grey gi masa asida chip aduna activate tawdringa gi mamangda mahakki manakta Bruce Banner adu yamna sathirba hak adu onduna thorami maram asigi mafam asida hak amadi Spiderman makhoini yamna kan mamongda fight torami asengma makidi Bruce Banner asisu Jean Grey asina maki mind adu control tokhiba asina marum orga ma control tawba ngamdabdagi maki masa adu mafam asida yamna sathirba hak adu olaktuna mafam asibu thugaiba urami masidu sunatara maki mamangda leiriba Spiderman asida mangna target tawba so urami matam asidadi hak adu control ngamdabana marum orga maki gamma radiation gi sang adu yamna ka hena wangkibana marum orga mangna hak olakpa matamda hanagi size adudagi enna maki masa adu chawkhatuna hak adu olami masi uba matamda Spiderman haibidi Peter Parker adusu yamna ngami tamasida Peter Parker haibidi Spiderman haiba wa adu Bruce Banner amata tadabida mangonda attack yamna kana tawrami maramastagi Spiderman amadi Bruce Banner haibidi hak makhoini mafam asida yamna kan mamongda fight tawnarami makhoini fight asi yengba matamda adugi matik nungai maramasina film asigi mahaw asi hena phangnabagi damakta aigi viewers sing dasu film asibu yengbiduna film asida yawriba fight scene sing asi amukta yengbiyu haiduna haijari matang asida somda atopana kalamarumda MJ aduna Frank haibadi Punisher haiba nupa aduda asumna hairami su Peter Parker haibadi Spiderman na chatkiba mafam aduda chatuna nak mahakki mateng amukta di pangbiruso
ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯏꯊꯟꯇ ꯂꯩꯍꯧꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐ꯭ꯔꯦꯡ ꯑꯗꯨꯁꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯗꯤꯑꯣꯗꯤꯁꯤ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯍꯥꯛꯅ ꯁꯥꯊꯤꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯀꯥꯞꯁꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯐꯥꯏꯠ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯅꯤꯁꯔ ꯑꯗꯨ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯅꯥꯀꯟ ꯑꯃꯗ ꯊꯝꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯤꯟ ꯒ꯭ꯔꯦ ꯑꯗꯨꯅ ꯄꯥꯅꯤꯁꯔ ꯍꯥꯏꯕ ꯃꯤꯁꯛ ꯑꯁꯤꯕꯨꯁꯨ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯤꯟ ꯒ꯭ꯔꯦꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯐ꯭ꯔꯦꯡ ꯑꯗꯨ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯡ ꯑꯗꯨꯅ ꯗꯤꯑꯣꯗꯤꯁꯤꯒꯤ ꯕꯤꯜꯗꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯊꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯡꯇꯣꯛꯍꯜꯂꯝꯃꯤ ꯁꯨꯝꯅ ꯊꯣꯡꯁꯤꯡꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯄ ꯃꯇꯝꯗ ꯕꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯕꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯟ ꯑꯗꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯕ꯭ꯔꯨꯁ ꯕꯦꯅꯔ ꯑꯗꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯗꯨꯒ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯍꯛ ꯑꯗꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯥꯏꯕꯗꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯁꯤꯕꯨ ꯂꯥꯛꯁꯟꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯕ꯭ꯔꯨꯁ ꯕꯦꯅꯔ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯅꯍꯥꯛꯁꯦ ꯕ꯭ꯔꯨꯁ ꯕꯦꯅꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯆꯣꯡꯊꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯍꯥꯏꯕꯗꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯏꯟꯍꯦꯕꯤꯇꯔ ꯃꯦꯆꯤꯟ ꯑꯗꯨ ꯍꯥꯞꯆꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯉꯝꯃꯝꯗꯦ ꯑꯁꯨꯝꯅ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯕꯤꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯍꯜꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗ ꯁꯥꯔꯥ ꯍꯥꯏꯕ ꯃꯤꯡ ꯑꯃ ꯁꯣꯟꯈꯤꯕ ꯑꯗꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯅ ꯇꯥꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯁꯤꯅ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯃꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯁꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯍꯥꯏꯕꯗꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯕꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ ꯖꯤꯟ ꯒ꯭ꯔꯦꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤꯕ ꯁꯥꯔꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯔꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯊꯤꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗ ꯑꯣꯏꯇꯕ ꯉꯥꯡꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯖꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯑꯁꯤꯗ ꯁꯥꯔꯥ ꯀꯧꯕ ꯃꯤꯡ ꯑꯃ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯥꯔꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯊꯤꯔꯤꯕꯅꯤ ꯁꯤꯒꯤꯗꯃꯛꯇ ꯅꯍꯥꯛ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯕꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯗ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯗꯤꯑꯣꯗꯤꯁꯤ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯖꯦꯜ ꯑꯃꯗ ꯃꯍꯥꯛꯄꯨ ꯐꯥꯖꯟꯗꯨꯅ ꯊꯝꯍꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯗꯨꯁꯨ ꯐ꯭ꯔꯦꯡꯒꯤ ꯁꯤꯞ ꯍꯥꯏꯕꯗꯤ ꯑꯦꯝꯖꯦꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯝꯖꯦꯅ ꯃꯉꯣꯟꯗ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯂꯦꯇꯔ ꯑꯗꯨ ꯍꯧꯖꯤꯛ ꯑꯦꯝꯖꯦ ꯃꯁꯥꯃꯛꯅ ꯂꯦꯇꯔ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯅ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯝꯖꯦꯅ ꯄꯤꯇꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯄꯤꯇꯔ ꯄꯥꯔꯀꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯑꯩꯗꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯑꯝꯇ ꯐꯥꯎꯗꯦ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯂꯦꯇꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯇꯔ ꯄꯥꯔꯀꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯅ ꯈꯪꯕꯒꯤ ꯔꯥꯏꯠ ꯂꯩꯇꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯥꯏꯕꯗꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯀꯤ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯗꯨ ꯑꯦꯝꯖꯦ ꯑꯁꯤꯗ ꯇꯥꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯝꯖꯦ ꯑꯗꯨꯅ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯑꯦꯝꯖꯦ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯊꯤꯟꯕꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯝꯖꯦ ꯑꯗꯨꯅ ꯄꯤꯇꯔ ꯄꯥꯔꯀꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅꯕꯨ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯕꯕꯥꯒ ꯑꯃꯨꯛꯇ ꯎꯅꯧ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔꯁꯨ ꯑꯦꯝꯖꯦꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯌꯥꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯃꯍꯥꯛꯁꯦ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯍꯥꯏꯕ ꯑꯁꯤ ꯑꯦꯝꯖꯦꯗ ꯇꯥꯛꯊꯣꯛꯄ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯦꯠ ꯑꯁꯤꯗꯗꯤ ꯃꯍꯥꯛꯁꯦ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯇꯥꯛꯊꯣꯛꯑꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯑꯦꯝꯖꯦ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯃꯥꯏꯟ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯈꯟꯗꯕꯤꯗ ꯀꯦꯁ ꯇꯧꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯥꯏꯟ ꯑꯁꯤꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯁꯤꯗ ꯑꯦꯝꯖꯦꯅ ꯄꯤꯇꯔ ꯄꯥꯔꯀꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨ ꯑꯩ ꯃꯗꯨꯗꯤ ꯀꯔꯤꯝꯇ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯟꯕꯁꯨ ꯂꯩꯇꯦ ꯃꯗꯨꯗꯒꯤ ꯄꯤꯇꯔꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯛꯑꯝꯃꯤ ꯁ꯭ꯀꯣꯔꯄꯤꯌꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯖꯤꯟ ꯒ꯭ꯔꯦꯅ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯜꯂꯒ ꯃꯍꯥꯛꯅ ꯁꯤꯇꯤ ꯑꯁꯤ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯀꯣꯔꯄꯤꯌꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯔꯝꯗꯧꯕ ꯃꯥꯟꯗꯦ ꯃꯗꯨꯗꯒꯤ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯤ ꯕꯤꯜꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯗ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯁꯥꯔꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯁꯥꯔꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯊꯤꯔꯤꯕꯅꯣ ꯃꯔꯝ ꯑꯁꯤꯗꯒꯤ ꯕꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯏꯆꯝ ꯆꯝꯖꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯜꯂꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯥꯏꯕꯗꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯗꯨꯅ ꯗꯤꯑꯣꯗꯤꯁꯤ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯖꯤꯟ ꯒ꯭ꯔꯦ ꯑꯗꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯗꯤꯑꯣꯗꯤꯁꯤ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒꯤ
ꯆꯦꯝꯕꯔ ꯑꯃꯗ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯌꯥꯎꯔꯤꯕ ꯁꯛꯇꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯦꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯤꯟ ꯒ꯭ꯔꯦꯒꯤ ꯃꯊꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯄꯋꯥꯔ ꯀꯌꯥ ꯑꯃ ꯇꯦꯁ ꯇꯧꯔꯤꯕ ꯑꯁꯤ ꯖꯤꯟ ꯒ꯭ꯔꯦꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯇꯣꯔꯆꯔ ꯇꯧꯕꯒꯨꯝꯕꯅꯤ꯫ ꯆꯨꯝꯅ ꯕꯤꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯖꯤꯟ ꯒ꯭ꯔꯦꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯣꯔꯆꯔ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯁꯤꯗ ꯖꯤꯟ ꯒ꯭ꯔꯦ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤꯒꯤ ꯁꯤꯂꯤꯡ ꯑꯁꯤꯗ ꯕꯤꯃꯦꯛꯁ ꯍꯥꯏꯅ ꯊꯥꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯋꯥꯔꯗ ꯑꯁꯤ ꯎꯔꯨꯔꯕ ꯃꯇꯨꯡꯗ ꯖꯤꯟ ꯒ꯭ꯔꯦꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯍꯥꯏꯔꯝꯕ ꯋꯥꯔꯗ ꯑꯗꯨ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯁꯥꯔꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯇꯣꯔꯆꯔ ꯇꯧꯈꯤ ꯍꯥꯏꯕ ꯑꯁꯤ ꯖꯤꯟ ꯒ꯭ꯔꯦ ꯑꯁꯤꯅ ꯈꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯕꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯁꯥꯔꯥ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯔꯆꯔ ꯇꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯉꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨ ꯇꯣꯔꯆꯔ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯈꯪꯉꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯁꯛꯇꯤꯒꯤ ꯂꯦꯚꯦꯜ ꯑꯗꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯁꯤ ꯃꯉꯣꯟꯗꯒꯤ 35 ꯐꯤꯠ ꯂꯥꯞꯄ ꯐꯥꯎꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ 1 ꯀꯤꯂꯣꯃꯤꯇꯔꯒꯤ ꯔꯦꯗꯤꯌꯁꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯐ꯭रीꯖ ꯇꯧꯗꯨꯅ ꯂꯣꯏꯅ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯑꯝꯃꯤ꯫ ꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯆꯦꯝꯕꯔꯒꯤ ꯃꯤꯡꯆꯦꯟ ꯑꯗꯨ ꯐꯥꯎꯕꯗ ꯂꯣꯏꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯖꯤꯟ ꯒ꯭ꯔꯦꯒꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜꯗ ꯂꯣꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯍꯥꯏꯕꯗꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯗꯨꯁꯨ DOTCꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯇꯥꯡ ꯑꯁꯤꯗ ꯖꯤꯟ ꯒ꯭ꯔꯦꯅ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯑꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯃꯊꯛ ꯑꯁꯤꯗ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯟꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯐꯥꯏꯠ ꯑꯁꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤ ꯋꯦꯕ ꯁꯨꯇꯔ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯄꯤꯇꯔ ꯄꯥꯔꯀꯔꯗ ꯀꯔꯤꯒꯨꯝꯕ ꯆꯥꯟꯁ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯃꯗꯤ ꯅꯤꯟꯖꯥꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯤꯟꯖꯥꯁꯤꯡ ꯑꯗꯨꯅ ꯍꯦꯟꯖꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯗꯠꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯎꯞꯄꯤꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯍꯥꯞꯄꯤꯕ ꯏꯅꯦꯕꯤꯇꯔ ꯗꯤꯚꯥꯏꯁ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯔꯒꯤ DNA ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯃ꯭ꯌꯨꯇꯦꯠ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯂꯣꯏꯅ ꯃꯨꯁꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯥꯏꯕꯗꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯌꯥꯎꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯟꯖꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯔꯒꯥꯅꯤꯛ ꯋꯦꯕ ꯃꯌꯥꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯟꯖꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯐꯥꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯗꯨ ꯑꯃꯨꯛ ꯅꯣꯔꯃꯦꯜꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯗꯨ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯟꯖꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯄꯤꯇꯔ ꯑꯗꯨ ꯖꯤꯟ ꯒ꯭ꯔꯦꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜꯒꯤ ꯄꯋꯥꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯀꯟꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤ ꯃꯥꯏꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯤꯟ ꯒ꯭ꯔꯦꯅ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤ ꯃꯥꯏꯟ ꯑꯁꯤ ꯑꯁꯨꯝ ꯔꯤꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯁꯤꯈ꯭ꯔꯕ ꯑꯥꯟꯇꯤ ꯃꯦ ꯑꯗꯨ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯥꯟꯇꯤ ꯃꯦ ꯑꯗꯨꯅ ꯄꯤꯇꯔ ꯄꯥꯔꯀꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯋꯥꯔꯜꯗ ꯑꯁꯤꯗ ꯍꯤꯡꯉꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯄꯁꯨ ꯌꯥꯏ꯫ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯤꯇꯔ ꯄꯥꯔꯀꯔꯁꯨ ꯃꯍꯥꯛꯀꯤ ꯑꯥꯟꯇꯤ ꯃꯦ ꯑꯗꯨ ꯁꯤꯈꯤꯕꯗꯒꯤ ꯆꯍꯤ ꯀꯌꯥ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯈꯪꯉꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯤꯟ ꯒ꯭ꯔꯦꯅꯁꯨ ꯄꯤꯇꯔ ꯄꯥꯔꯀꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯐꯕ ꯃꯤ ꯑꯃꯅ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯄꯤꯇꯔ ꯄꯥꯔꯀꯔꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯈꯜꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯈꯜꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯃꯗꯤ ꯖꯤꯟ ꯒ꯭ꯔꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄ ꯑꯗꯨ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯔꯨꯞ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯐ꯭ꯔꯦꯡꯛ ꯍꯥꯏꯕꯗꯤ ꯗ ꯄꯅꯤꯁꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯑꯔꯥꯞꯄ ꯕꯤꯜꯗꯤꯡ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯁ꯭ꯅꯥꯏꯄꯔꯅ ꯖꯤꯟ ꯒ꯭ꯔꯦ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁ꯭ꯅꯥꯏꯄꯔ ꯑꯗꯨꯅ ꯖꯤꯟ ꯒ꯭ꯔꯦ ꯑꯁꯤꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯐ꯭ꯔꯦꯡꯛꯅ ꯃꯍꯥꯛꯀꯤ ꯁ꯭ꯅꯥꯏꯄꯔꯒꯤ ꯃꯔꯨ ꯑꯃ ꯖꯤꯟ ꯒ꯭ꯔꯦꯒꯤ ꯃꯥꯏꯀꯩꯁꯤꯗ ꯀꯥꯞꯄꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯔꯒꯤ ꯁꯦꯟꯁ ꯑꯗꯨꯅ ꯖꯤꯟ ꯒ꯭ꯔꯦꯒꯤ ꯃꯥꯏꯀꯩꯗ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁ꯭ꯅꯥꯏꯄꯔ ꯃꯔꯨ ꯑꯃ ꯀꯥꯞꯄꯛꯑꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯖꯤꯟ ꯒ꯭ꯔꯦꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯀꯥꯞꯄꯛꯏꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯖꯤꯟ ꯒ꯭ꯔꯦꯗ ꯄꯥꯜꯍꯟꯗꯕꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤ ꯃꯁꯥ ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯜꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯗꯨ ꯁ꯭ꯅꯥꯏꯄꯔ ꯃꯔꯨ ꯑꯗꯨꯅ ꯄꯥꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯁꯤꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯤꯟ ꯒ꯭ꯔꯦꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯍꯜꯂꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯅꯤꯁꯔ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯡꯛ ꯑꯗꯨꯁꯨ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝꯅ ꯊꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯄꯤꯇꯔ ꯄꯥꯔꯀꯔꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯣꯡꯃꯩꯅ ꯄꯥꯟꯖꯕ ꯇꯥꯔꯕꯁꯨ
ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯀꯨꯏꯅ ꯅꯥꯔꯝꯗꯦ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯐꯔꯝꯃꯤ ꯁꯨꯝꯅ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯤꯟ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨ ꯐꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯦꯐꯦ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯦꯠ ꯑꯗꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯦꯠ ꯑꯗꯨꯗ ꯃꯍꯥꯛ ꯄꯤꯇꯔ ꯄꯥꯔꯀꯔꯅꯦ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯁꯦꯛ ꯇꯧꯅꯔꯝꯃꯤ ꯁꯨꯝꯅ ꯍꯦꯟꯁꯦꯛ ꯇꯧꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤꯁꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯍꯦꯟꯁꯦꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯕꯥꯅꯤ ꯇꯧꯅꯔꯛꯈꯤꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯅꯦꯠꯅꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀ ꯊꯥꯏꯅꯉꯥꯏꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯤꯇꯔ ꯄꯥꯔꯀꯔꯅꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯦꯠꯅ ꯄꯤꯇꯔ ꯄꯥꯔꯀꯔꯗ ꯄꯤꯇꯔ ꯍꯥꯏꯗꯨꯅ ꯀꯧꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯝꯃꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯄꯣꯁꯠ ꯀ꯭ꯔꯦꯗꯤꯠ ꯁꯤꯟꯗ ꯄꯤꯇꯔꯒꯤ ꯃꯔꯨꯞ ꯅꯦꯠꯅ ꯁꯦꯝꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯒꯤ ꯇ꯭ꯔꯦꯀꯤꯡ ꯗꯤꯚꯥꯏꯁ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊꯇꯒꯤ ꯃꯥꯡꯈꯤꯗꯨꯅ ꯑꯇꯣꯞꯄ ꯁ꯭ꯄꯦꯁ ꯑꯃꯗ ꯆꯠꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯔꯝ ꯑꯁꯤꯅ ꯑꯦꯚꯦꯟꯆꯔ ꯗꯨꯝꯁꯗꯦꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯥꯏꯕꯗꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯁꯤ ꯌꯥꯎꯗꯕꯒꯤ ꯆꯥꯡꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ